Midday meal workers Singgi Pithoktana Leiriba Thagi Allowance Pithokpiyu haina Midday meal workers Union Manipur ge Secretary Laishram Thoibi na phongdorakli. Hiramasigi matangda ngasi irabat bawanda pangthokiba paugi mifamda wafam asi mahangna phongdokibani. Mifam aduda mahangna makatana hai midday meal workers Singgi phongpham thokpa allowance mamang choigi September tha fawba khakta piraga makatana pibidaba si nuaite. Atopa stats singdadi center dagi pirakpa sanfam gi mathagda stat laingangna ahenba sanfam haptuna pibiba amadi atay kudong chaba kaya su phanghale adubu Manipur dagi supnagi lupa amakhaki center na pitharakpa sanfam ado fawba matam chana pibide aduna asigumba thabaga si tawbidana ba athuba matamda midday meal workers Singgi allowance Pithokpiyu haina mangna makataki. September tha baugi tolo pibi khare aduga makata ba ngasi bhawa tolo pibidri paisa su yamjaba nate supnagi lupa lising ama khaktani masida atopa state singdadi paisa loinamak state sarkarna loinamak happy aduga khoi Manipur dadi state PCR kaigumba ma happy de aduna masi happy yu ana sarkargi thongda haijari aduga matam jana su pibi yu paisa jiktang phangjaba sida matam jana pibi de base akhoi midday meal gi maike dagi pen da phongdok chari